हौजिक अहानबदा मरोइबा पाउ सखंगदबसिंगना मोरेदा लैबा एक्सिस बैंक की मैनेजर दा हैंड ग्रेनेड अमा पिरमले मोरे पुलिस ना ग्रेनेड अदु रिकवर तौखरे ममिंग लैबा राजनीति वाला कया मसा मसा की पार्टी थादोक्तुना बीजेपी दा चंगलकपा लेप्त्री थांगा एसी की एमएलए तोंब्रम रोबिंद्रो अमसुंग कक्चिंग एसी की हानगी एमएलए येंखोम सुरचंद्र ngasi बीजेपी दा यावख्रे खुराई एसी की बीजेपी की इंटेंडिंग कैंडिडेट की युमदा चंगदुना खुराई जेडीयू वर्कर ना बीजेपी सवगटखरे हाइना सोशल मीडिया दा थेंगनरिबा असि युमफम यावदबा वाफमनी हाइरी अमदी मतई मनाव फुरमबगी थौदोक्ता चेन्नई हाइबा अमा पुलिस ना कौखरगा फाजिनखिबा यानिंगदे हाइदुना सालुंगफम दा वाकटमिफम चथखरे खुरुमजरी पोनी टीवी ने संदोक चबनुंगथिल की पाव मीटिंग ताबिरी पुमनमकपु तराम नौचरी हौजिक पाव संदोक न पिजरी सखंगदबा सिंगना मोरेदा लैबा एक्सिस बैंक के मैनेजर दा हैंड ग्रेनेड अमा पिरमले थौदोक असिगी मतंगदा बैंक असिगी स्टाफ सिंगदगी फंगबा पावगी मतुंग इना ngasi ayuk pung mapal khara helakpa aduwaida sakhangdaba miyoi ama laktuna बैंक asida thabak tawba office boy amada box macha ama manager da pinaba khochin narambani hairi box adu manager da pedriba fawba hangdok pirakanu hainasu khangalami hairi tungda बैंक asigi manager laktuna box adu hangdoktuna yenglubada hand grenade ama yawba thengnaki khudakta more police ta paw piduna grenade adu recover tawki thodok asigi matangda more police na thijinba hawkhre ngasi nitaipat chuthekta laiba BJP office ta kakching AC gi hanagi MLA amasung ex minister Yengkhom Surchandra amadi thanga AC gi MLA Tongbram Robindro BJP da yawbagi thoram ama pangthokre thoram aduda Assam gi Urban and Irrigation Minister su oiriba election co in charge Asok Singhal Taranithoi Suba Legislative Assembly Election Management ki committee convener oiriba KSS Babananda State BJP President A Sarda Devi amadi BJP gi maru oiba miyoi kayana saruk yakhi thoramgi makha tarakpada Asok Singhal na haiki lakliba Manipur State Assembly Election asida BJP na sit nifu hena kagani aduga saruk ahum thokpagi ani fangduna party asina majority oigani mahangna makha taraduna BJP party asina ching amasung tam anibu chap manana chawkhatpa mitengda yengduna lakli amadi matung tarak padasu punna chawkhatpagi lambida chatminagani haiki maramad ichil wahai ngangnaba adum yawe adu aikoi loisilakpada aikoi amat to oina imung ado adum run tawe adumai tawdana BJP gi lairiba ichilinaw aikoi punamag ase families de lairiba aikoi punamag ase ngahak ki pen daba nungai daba adu ba misunderstanding laiba targasu aikoi punamag amat to oina election thenagani haibase base ai president ama oina ai na ngasi mayam da ai baji thaja base ai thamjari bane aduga hoji ai koi sungsoi soi dana koi 40 plus sai dana koi na target tawi base ai koi sungsoi soi dana 40 plus ase phangani hai bi thaja base ai thamjage maramaduna BJP sarkar asibu praja singna thaja biduna ching amasung tamda BJP gi achoba wave lai haiki amadi BJP bunung shibiduna BJP gi workers singna kanna hotna badagi asigumba akanba wave asi laibang ngamlibani haiki Nakalamaromda thoram aduda state BJP president A Sarda Devi na haiki election matam naksil lakpaga loinana constituency amada BJP gi intending candidate mayam ama thorakli amadi masigi khudong chabal lauraga opposition party amadi atai atopa party singna BJP gi ticket fangnaba hotnabada khatna chainaba mayam ama thorakani hainam hairiba asi miyamna mipai biganu BJP buning shibiduna lepliba intending candidate sing asi nungsi chanana family amagum laiminari loinana Manipur gi BJP sarkar asina sing tam saukhatnaba khongthang kaya lokhatpana maram oiraga praja miyamna BJP sarkar asibu amuk hanna lakhanningbagi apamba lairi haiki Kurai AC gi BJP gi intending candidate ki yumda changduna
खुराई JDU वर्कर ना BJP सवत खरे हाइना सोशल मीडिया दा थेंगनरिबा असि युमफम यावदबा वाफमनी JDU ना BJP सवत की बल लेते हाइना जनता दल यूनाइटेड JDU मणिपुर स्टेट यूनिट ना हाइखरे थौदोक अदबु हक्सिन लौबगा लोइनना कंडेम तौखरे ngasi hodam lerakta leiba Manipur unit JDU gi party office ta paumi singa unabada party gi secretary general Maisnam Dorendro na haiki thaudok aduda January bat ningthaujam Bihari party gi thabak pangthokpada active oina tawba ngamdabagi haukiba December gi tang kunda National Council member dagi party na pothahan khraba misak amani mahangna party amada chatkibada JDU na karisu nungaitaba leite mahak party gi oina thoina kanaba mi oide mahangna tawriba thabak asi laibak macha tadaba yamna animba thaki rajniti ni party office na mangonda firal pi ki bal leite thaudok asi akchinat lawbaga loinana JDU na tumina lairoi chap saba action logani amadi ain gi oiba thabak paikhat lagani haina Maisnam Dorendro na makha tana haiki Siring Thojam Bihari na magi miyoi khara galoina na BJP da sangni habagi koigi BJP gi candidate oiriba aduga hiki MLA su oiriba Susindroi mayam da lakpa matam sida akoi JDU gi phiran pairaga sangba aduga moina koi social media da ujabada koigi JDU gi worker singna khurai gi JDU worker singna koigi BJP da support tawre kain haraga laukthok pado khona tabadu madu koigi Janata Dol United Manipur State Unit na condemn tawolona yam haksina lawi Hairok Assembly Constituency gi Hairok Police Station gi manung chanba Salongfam Kangyambem mamang laikai dagi mioi ama ngarang ayuk Hairok Police ki team ama laktuna thiramba amadi station da laknaba hairambadagi ngarang nungthil police station da chatlubada vote kamari leinana mi furambagi maral pisinduna fazin khre hairi thawong ngasi yaning de condition amata yaudana athubada mioi asi thada u haiduna ngasi nungthil Salongfam Kangyambem mamang laikai community hall da miyamna wakat mi fam khare mi furambagi maralda police na fazin khraba mioi adudi laukrakpam manglem jaw chahi kuntra Apokpa L Megachandra Kawi Mahak Yumda Thabak Suduna Laizaba Miyoini Mahaki Mathakta Siriba Maral Asi Yumfam Yaude Mahakpo Athubada Thadok Piyu Salungfam da Santi Thambiyu Maram Chadana Micham Phabiganu Maram Chadana Mifamipun Tawbiganu Haina Wakan Mifam Aduda Kholau Kaya Lauki Wakan Mifam Aduda Saruk Yakibi Tingbaizam Ongbi Nganbiton Laima na Haiki Masak khangdaba miyoi singna tha asigi tang tarahumdoi gi numidang pung tara makhai rom tabada famungda tumduna leizaba matai manau furit sabam anoi amadi mahaki loinabi maipakpi bu tamthina furambagi thawung adubusu ngasigi mifamna yaningde matai manau bu siba yana furambagi nungaitana leineringai cherak asida karisu maral leizadaba manglem jawbu matai manau furambagi thaudok asida senai haiduna police na kaukhraga fazin kiba asi yaningde haiki Laukrakpa manglem jawu atuba matamda condition amata yaudana thadokpiyu mahak thaudok aduda chenaba miyoi natte thabak suja nomjaduna leizaba miyoi ni mangonda siriba maral asi yaningde Salongfam da santi leiba pami Salongfam gi miyamna hingsa pamjadre maramaduna vote kamari leinana Salongfam da mi fuba mi fabagi thabak ngasidagi lepiyu hairaduna vote kamari leinaba hingsa gi mayokta Salongfam gi miyamna lepkani haike Akwai Salongfam tangahan Siri Police Sabam Anoy amadi magi loina bi Police Sabam obi mai pak pibu furam bado siba yana furam bado akoi tasengna nungai jade adugi nungai tingai marak sidaida sigumba akoi gi ipanupa Siri Laukrakpa manglem jawbu mi phubagi thoramdu da chenai haidara ma maram chadana ngarang police na la o haina koramaga mana ijamjana madi yaujadaba khangjadaba nina ai karsu tawra haibe mong da chachaga ga sumaina police na phajilaga hujik phauba thadok piraktaba je akoi tasengna nungai jade mahak bo athuba matamda condition amata yaudana thadok piu mahak misam ni sura no maga tasengna chajabani
mahakbo sumaina phajangibaje aikoi thamoi songna nungaijade aduga salungphamda aikoi santi thamba pami hingsa tauba aikoi tasengna yajaningde Kumbi AC da Khangaudana Rajniti ki awonba amada Kumbi Block Congress Committee muthat khrabam matungda Nauna Congress Party bu hingat hannaba intending candidate N Ibohalna luchingduna party gi karmi singa athuba mifam ama kauduna mahaki ithaida leiba yumda pangthokre mifam aduda Congress ki intending candidate N Ibohalna haiki Congress Party na praja miyam gi yaifanaba tawrakhiba thabak kaya kaufam thokte miyamna Congress bu nukshibiyu Wakal Manaba Party Singa Punna Setmin Naduna Amuk Hanna Sarkar Semnaba Congress the vote PBU Kumbi Acida Congress now Hongana Hingatnaba Warep Lauraga Party gi High Commander Cherol Piduna Kana Binaba Haizaragani Hainasu Mahakna Fondoke Taranitoy Suba Manipur Assembly Election da Oinam Acida BJP gi Mirep Oinaba Taurang Tauriba KS Dibongi Booth Samelan Ngarang Irengbam Community Holda Pangtokre Thoramaduda KS Jibona Haiki Mahangna vote Karabadi AC Asigi Lambi Kudima Koilas Thagani Loinana AC Asi Sinbatungna Lambi Thong Semgat Sagatkani Lairik Hairaba Tabak Fang Hotaba Nahasing Skill Indiana Chingba Scheme Gi Kudong Chaba Fanghanduna Tabak Pinaba Hotnagani Hainasu Jibona Tazaba Piki Thoram Aduda BJP Gi Luchingba Kayasu Sarukyaki Sahi Prime Bandaga Horaga Sahi Kuntra Manga Nipu Bogi Marakta Leva, Naha Singase, Tabak Ingang Sarkari, Tabak Ingang Su Pangre, Aduga, Makoida, Tabak Shun and Nabagi, Hiram to Amata Lake, Aduna Karana Drak Java, Karana Nisada Laichuba, Aduna Maramoraga, Imu Manung Kang Hong Jaiba, no Monomagisum Watarapa, Aduna Maramoraga, Light of Gimasing Nom Novi Hengalapa, Masidagi Kohana without Naha Sahi Time Pandagi Horaga, Sahi Nipu, Manung the Leva Naha Singase. Skill Indiana Simba Tongan scheme sings the Gay, Sentang Lautoraga, entrepreneurship Kutanga, Naha sings it Tabak Piraga, employment generation Haiba, Adumba, Akui BJP, Wasak the Yauriba, Adumba Tabak Singado. Some soy the Kungangi, Lyra Tabak Panjadaba, Tabak Subam Novon Kandaba, is I now sing a say, Moigida Sing by Sumsu, Ayu Wasak name. Paugi Marakana attend the break of Lominasi. Igumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing latuna mating pangzari akupa marol gi damak Medlin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medlin app download tawna booking tawi Breaking matung da taram na okchari makata Sahitya Academy and Kanglei Park Loina Silon Ningol Singi Punsida Khwaidagi Maruoiba Numit Asibu Hena Magol Hapnabagidamagta Laisare Bridal Makeup and Potloy Collection by Tojo Chongtham. Phone number 9366-214-258. Break itong da makataba pau pizari. Sahitya Academy and Kanglei Park Loina Silon Apunba Marup Imphal West District na Takil Jila Parisat ka khutsam naduna Gramaloki Thauramamangasi Takil Kolom Laikai Community Hall da pangthokre
ngasigi thoram aduda hanagi upa adaksya Takel Jila Parisad NG Bimula YPCC gi President Kaisam Ranjit amasung KLAM gi President Silaima Laishamna saruk yakhi ngasigi thoram aduda hanagi upa adaksya NG Bimula na haiki ngasigi gramalok asi pangthokpagi nunggi arthdi mipum khudingda saitya gi wakhalon chelhanbani saitya gi wakhalon chelaba misak adu soidana laibak nungshigani mibu nungshigani maram aduna khungangda leiriba angang kayada saireng iduna pathok handuna saitya gi wakhalon ama sagatpani haina mahakna makha tana phongdokhe Imphal Dimapur Lambi National Highway 2 gi Kaithel Manbida ngarang ayuk anganbada truck na thombada naha amal laikidre amasung truck adu chenki badagi kangpokpigi CSO singna thaudok asida chenaba truck driver na pung kunmari faubagi manungda surrender tawrak trabadi tha asigi kunmathoi dagi commercial truck sing chenba thingnanaba warep laukhre truck na thombadagi laikidraba nupa adu Kaithel Manbi military colony dagi pasai chongloi amasung Jingkhochongi amata pokseba machanupa Pautinse Chongloi chahi kunhumdoi ni hairi thodok asi Pautinse Chongloi na church ta Bible paruraba matung roster gi matung inna mahaki mahut sinnaba mamanaba ama drop tawruraba matung da ngarang ayuk pung ani dagi pung mari fawbagi marakta thokpa oigani hairi thodok asi gi matang da Cookie Students Organization KSO Sadar Hills na luchingduna Kangpokpigi Civil Society Organization singna tha asigi kunmathoi dagi National Highway 2 da Pochai Puba truck sing total ban tongnaba warep laukhre hairi laikhidraba pautin se chongloi gi thawai yaudraba hakchang mork ta thamkhre senaba misak fadriba phawba asiba hakchang claim tawroi hairi Republic Day thoram amadi state ki General Assembly election gi mangoinana Manipur Police na lokhatpa security gi checks in thawrangda Imphal West ki additional SP Operation M Amit ki meeting makhada District Police Commando Kangbuna ngarang ayuk pung taruklom tabada Singzamai Police Station gi manung chanba mayingbam laikai oinam thingel amasung khongnang faidekpi area da thi humbagi thabak chathakre thi humbagi thabak chathaba aduda yum marfutara romda leramba bailout mari yauba punna mioi chama humfutara rom verification chathaki baga loinana bailout mari adu makha na verification taunaba Singzamai Police Station da sinaki Masjid Road Kakhulong amasung Pauna Bazar masangdasu ngarang nungthil pung ahum makhai rom tabada Imphal West Commando OC Inspector P Achobana luchingba commando team amanasu thi humbagi thabak chathaki adubu mi faba punbadi yaukidi hairi Iowa Mrs India 2021 da Manipur gi mahut sinduna saruk yakibi Imphal gi thangmaiban polem laikai dagi RK Ongbi Thiam Memi Mapuroiba RK Sunilna Mrs. Iowa India 2021 da first runner up takre January gi tang tara dagi tara taret fawba online da pangthokiba Mrs. Iowa India 2021 contest aduda RK Memi na first runner up tabata natana best catwalk ki subtitle su fangki mahak Englishing ani ahum da pangthokiba Miss Manipur title amasung atai beauty contest kaya da su mana kaya fangkhare ngasi Imphal da phongba pauche singi maroiba paukhare yingminasi Poknapam Lamdamasiki Sagnai artist Chaniga Marputarada Trust Amana Ahanba Oina Award Pidun Ikai Kumnakre. Haukiba Punkumarida mi Chahumga Yankainipan positive oiki si bayaude. Ngasi BJP da MLA Kara Yaurabayai, BJP da Yaurakpada Toidongna problem laibagi wapam laite A Sarda. Kanchipur dagi Lilong Faubada Hauriba Sana Konang Sing Yaudana resurvey taukre. Memit Yamna Mistress Iowa India gi first runner up tare. Statehood Day Miam na saruk yafam thokte Pripak Sangai Express Zri Natana District Pumna Makta positive oiba thengnaki National Awardee Chaniyankai Ikai Khumnakre Phamang da Pokhai Kre Inkhon da Leramle January kunhumdoi natraga February 15 da third wave ki maton lom labayai Naharol gi thaudang Ngasi Bhupendra Yadav amasung Sambit Patra Imphal da thunglaragani MLA Joy Kisan MLA Robindro Amadi Surchandra BJP da yauba yaudaba khanglagani Congress ticket pibagi wathokta Kumbi Block Congress Committee muthatle haina lauthokre Nongmada miyoi chada taramari dasmik ahum yauna positive oire state sida covid ki active case punna lisingani gad mari sure Kanglai pa kaidau nungda India gi saruk ama oi rakhide pripak bom langsinduna pokhai halamle wakat mi pham kre
Huyen Lan Pao, Government na FSL Pangai gi chawkhat thorang sing namsinduna thamlamle. Nongmai yangkhai ni thoi mangki bagi NIA gi case UKLF ki chairman da court na absolute bail pi kre. Kanglei Park India gi saruk ama oikhide pripak. Postal ballot ki khudong chaba phangandrabadi election duty tawgadaba home guard sing vote thadaba phangloidori. District tara taruki manungda tara manga da positive case sing thengnare. Haujek aroibada maroiba pau amukhana. Sakhang daba singna more da laiba Axis Bank ki manager da hand grenade ama piram le more police na grenade adu recover tawkhre. Maming laiba राजनीति वाला कया मसा मसा की पार्टी थादोक्तुना बीजेपी दा चंगलकपा लेप्त्री थांगा एसीगी एमएलए तोंगब्रम रोबिंद्रो अमसुंग कक्चिंग एसीगी हानगी एमएलए येंकोम सुरचंद्र ngasi बीजेपी दा यावख्रे खुराई एसीगी बीजेपी की इंटेंडिंग कैंडिडेट की युमदा चंगदुना खुराई जेडीयू वर्कर न बीजेपी सवटख्रे हाइना सोशल मीडिया दा थेंगनरिबा असि युमफम यावदबा वाफमनी हाइरी अमदी मतई मनाव फुरमबगी थौदोक्ता चेन्नई हाइबा अमा पुलिस न कौखरगा फाजिनखिबा यानिंगदे हाइदुना सालुंगफम दा वाकटमिफम चथख्रे Pony TV के नुंगथिल की पाव मीटिंग ताबिरी बसिंगबो अमकाना खरमजरी